KHURAI KONGPAL CHINGANGBAM LEIKAI LEIBA KHUNDRAKPAM SOMORJIT AMADI KHURAIJAM NANAO KOUBA MIOI ANIBU NIA na MAKHOIGI office ta Laknaba Khanghanlamba Thawung adu Yaningdaba Phongdoktuna NGARANG MIYAMGI OIBA Meepham ama KHURAI CHINGANGBAM LEIKAI LEIBA ima NONGMAILEIMA gi LAIBUNG Pangthokhare Awang KONGPAL Mairapaibi Nupi Marup Netaji Memorial Club KHURAI KONGPAL amadi Khunga Club ahumna sinduna pangthokhiba miyamgi Meepham aduda amukogi Vice President KHURAI Poire Liberal Mairapaibi apunba Manipuri General Secretary THAONG Leibak Tombi Awang KONGPAL Mairapaibi Nupi Maruki President S Leirang Tombi Ibohanbi amadi T Gulamjat Sarukya K Tensit Road LEIBA Club amadi Mairapaibi Lukayana Sarukya Kiba Meepham aduda amukogi Vice President KHURAI nahai Center lengak na power pumnamak passion kibadagi lengak asina mating thokna thengnaba ngamdre haibase khangnaraba wafam amani leibak tuganna basiliba kangbudana karisu tawdaba duga leibak kaidanaba ngakjaba kangbudana fanaba hotnaba siguma thong asi aikoi pumnamak na amata oina thengnaminaba change isagi iramdam ngakjanaba hotnariba icha ANIBU NIA na laknaba che piramba se Thengnanaba legal experts sing tanaduna kari tawba yabagi haibdo punna thidok minase haina phongdokhe Manipur Legislative Assembly ki Meepham se saliba tha sidi manuda loyapada amoiba winter thong pai amagi possibility leikarba mane aduna asigumba Meepham lakko matam sida aikoi ki naharon sing aikoi Laknaba yang involved to Punamako Kanam Yamaka, I go music sida, reproduction daga, general amnesty ama, apu ko yo, napi ko magbi nabagi, state assembly na pass to ba, madu thabo ko, ambu na wala wala ko yo, thabo to lang lumiyati. Poire Lemerol Mairapaibi apunba Manipuri General Secretary THAONG Hai NIA na lokalakliba khongthang ase aikoina amata oina thengnaminase hojik chathariba lana se proxy warning leibag asibu thugaina ba hotnariba singki manungda kuki singki mihut oiriba emile tara ki mathakta ngase pauba karisu tawba ngamdana leiriba se karigino haibase naina phangto e NIA na nahani da Laknaba Khanghanlamba sida aikoina ki fam thokte haina mahak makata khe amaromda awang KONGPAL Mairapaibi nupi maruke president Leirang Tombin Hai nupi ngapigani nupa machani ase nomagi suraga hinsaba mioi ngaktane chenkuki narco terrorist singna landarakpadagi awaba tarab singda angamba mateng pangba chatpada yawruba khakne makoide khutlai su paibanate laibaktiba thodok amada masas asi soktuna hospital da lying duna leiribane masida NIA na laknaba che thazilakpa haibasi angakpa ama poi laknaba che pirak lamlabanina asigumba thong ase aikoina karamna thengnagani haibagi matangda aikoi punna khananaba Meepham ase pangthokpane miyamgi Meepham asina warep khadasu loduna mari leinaba singda takshingani hainasu mahakni makata khe Ekoi leibak sida koi ba apre khamok na kupina lanta akanda legislator leiba MEEYAMGI adagi annaman anai ita kakana ta ko ena mai kana ta ko na kam da tu ba mai akuda akoi cuma tu pangkok pagi adumba thona uthok pagi di akoi Manipur gi home gi makada leiba mesina sina pangkok gi kana se ko puje